ꯇꯧꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯣꯡ ꯐꯠ ꯍꯥꯡꯂꯛꯏ ꯏꯆꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯤꯀꯨꯞꯇ ꯉꯛꯂꯞꯅ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯐꯥꯜꯗꯨ ꯄꯤꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯏꯅꯥꯎꯕꯅ ꯄꯤꯔꯛꯄꯅꯤ ꯌꯥꯝꯕꯨꯡꯒꯤ ꯁꯤꯒꯅꯦꯆꯔ ꯂꯧꯒꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯥꯜꯗꯨ ꯈꯨꯠ ꯌꯦꯠꯅ ꯂꯧꯒꯤ ꯑꯗꯨꯒ ꯈꯨꯠ ꯑꯣꯏꯗꯨꯅ ꯏꯆꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯀꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯊꯣꯡꯗ ꯁꯠ ꯂꯣꯟꯁꯤꯟꯈꯤ ꯐꯥꯜꯗꯨ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯂꯪꯁꯤꯟꯈꯤ ꯑꯗꯨꯒ ꯃꯌꯥ ꯆꯤꯛꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯅꯪ ꯁꯤꯔꯗ꯭ꯔꯥ ꯅꯪ ꯃꯥꯅ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗꯨꯃꯛꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯧꯔꯛꯂꯤꯕ ꯐꯖꯕꯁꯨ ꯑꯣꯏꯗꯦ ꯏꯀꯥꯏꯕꯁꯨ ꯄꯣꯛꯏ ꯑꯗꯨꯝꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯪ ꯃꯁꯥꯃꯛꯀꯤ ꯌꯨꯝꯗ ꯃꯁꯥꯃꯛꯀꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝꯕꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯥ ꯃꯐꯝꯁꯦ ꯅꯪ ꯑꯩꯒꯤ ꯂꯩꯐꯝꯅꯤ ꯀꯜꯂꯦ ꯈꯣꯟꯖꯦꯜꯗꯣ ꯇꯞꯅ ꯉꯥꯡꯗ꯭ꯔꯦ ꯅꯨꯄꯥꯒꯤ ꯍꯧꯅꯁꯥꯅꯤ ꯃꯤꯅ ꯇꯥꯈꯤꯅꯤ ꯈꯪꯈꯤꯅꯤ ꯅꯨꯄꯤꯅ ꯄꯥꯈꯠꯄ ꯄꯣꯛꯂꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯑꯁꯣꯟꯕ ꯊꯤꯔꯒ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯂꯥꯟꯅ ꯈꯟꯅꯈꯤꯅꯤ ꯈꯟꯁꯅꯨ ꯈꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯉꯥꯛꯇꯅ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯅꯨꯄꯤꯅꯤ ꯑꯩ ꯅꯨꯄꯥ ꯅꯠꯇꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯣꯀꯦ ꯑꯩ ꯈꯔ ꯐꯤꯡꯒꯠꯂꯦ ꯁꯤ ꯍꯥꯏꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯒ ꯑꯇꯣꯞꯄ ꯈꯟꯐꯝꯗ ꯍꯪꯂꯛꯏ ꯑꯩꯅ ꯄꯤꯈꯤꯕ ꯆꯦꯗꯣ ꯄꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯪꯉꯛꯇ꯭ꯔꯕꯗꯤ ꯐꯅꯤ ꯈꯟꯖꯔꯝꯕꯗꯣ ꯍꯪꯉꯛꯂꯕꯗ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯏ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨꯅ ꯅꯨꯄꯥ ꯑꯃꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯛꯏ ꯄꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯏꯆꯟꯅ ꯀꯔꯝꯕꯅꯣ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯅꯤꯡꯁꯤꯡ ꯀꯨꯝꯃꯣꯟ ꯅꯨꯃꯤꯠꯇ ꯄꯤꯈꯤꯕ ꯆꯦꯄꯥꯎꯗꯨꯗ ꯍꯥꯞꯈꯤꯕꯗꯨꯅꯤ ꯋꯥꯔꯣꯏꯄꯣꯠꯀꯤ ꯀꯥꯔꯠꯇꯁꯨ ꯍꯥꯞꯈꯤꯕꯅꯤ ꯌꯦꯡꯗ꯭ꯔꯤꯕ꯭ꯔꯥ ꯌꯦꯡꯗꯦ ꯑꯩꯗꯤ ꯌꯥꯎꯋꯦ ꯈꯪꯗꯕꯅꯤꯅ ꯌꯦꯡꯂꯨ ꯈꯣꯡꯃꯨꯛꯇ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯈ꯭ꯔꯦ ꯇꯞꯊꯔꯝꯕ ꯅꯨꯄꯥꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯑꯩꯅ ꯄꯤꯕ ꯑꯣꯏꯕꯒꯤꯔꯥ ꯑꯗꯨꯛ ꯊꯧꯁꯥꯗ꯭ꯔꯤꯕ ꯅꯈꯨꯠꯃꯛꯇꯗ ꯄꯤꯔꯝꯈꯤꯕꯒꯤ ꯏꯪꯒꯤꯠ ꯈꯖꯤꯛꯇ ꯈꯪꯕꯤꯗꯕ ꯈꯪꯂꯨꯒꯦ ꯌꯥꯎꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯄꯤꯔꯝꯕ ꯑꯣꯏꯔꯗꯤ ꯈꯨꯗꯛꯇ ꯍꯥꯡꯗꯣꯛꯂꯒ ꯄꯥꯒꯅꯤꯅ ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯒꯤꯗꯃꯛ ꯈꯟꯕ ꯁꯨꯛꯆꯪ ꯁꯪꯗꯦ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯀꯔꯤ ꯌꯥꯎꯈꯤꯕꯒꯦ ꯀꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯣ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯃꯇꯧ ꯎꯠꯂꯛꯀꯗꯕ ꯑꯩꯅ ꯅꯐꯝꯗ ꯄꯤꯈꯤꯕꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯣꯜ ꯌꯥꯎꯈꯤꯕꯅꯤ ꯀꯔꯝꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯇꯤꯡ ꯁꯣꯛꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯑꯗꯨꯅ ꯊꯥꯗꯣꯛꯂꯨꯔꯕ ꯏꯆꯟꯒꯤ ꯈꯨꯗꯥꯡꯗꯣ ꯍꯣꯠꯆꯤꯜꯂꯒ ꯑꯃꯨꯛꯁꯨ ꯂꯥꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯤ ꯅꯨꯄꯤ ꯃꯥꯕꯨ ꯃꯅꯥꯛꯇ ꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯤ ꯃꯤꯠ ꯑꯅꯤꯗꯨꯁꯨ ꯏꯆꯟꯒꯤ ꯃꯤꯠ ꯑꯅꯤꯗ ꯌꯦꯡꯂꯤ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯤ ꯀꯟꯃꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤ ꯁꯞꯇ꯭ꯔ ꯅꯍꯥꯟ ꯃꯈꯩ ꯐꯨꯗꯣꯛꯇꯕ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯂꯦ ꯃꯌꯨꯝꯅꯤ ꯃꯍꯥꯛꯀꯤ ꯀꯥꯅꯤ ꯊꯣꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯀꯅꯥꯅꯁꯨ ꯌꯦꯠꯄ ꯉꯝꯂꯔꯣꯏ ꯈꯟꯕꯅꯔꯥ ꯀꯩꯒꯨꯝ ꯉꯪꯂꯒ ꯊꯃꯣꯏꯗꯣ ꯑꯝꯁꯤꯜꯂꯒ ꯁꯨꯛ ꯀꯨꯏꯅ ꯊꯝꯂꯛꯄ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯋꯥꯍꯩꯗꯣ ꯅꯝꯐꯨꯗ ꯆꯤꯡꯊꯣꯔꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯣꯜ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯣꯜ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯄꯥꯎ ꯄꯨꯕ ꯋꯥꯔꯣꯜ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯕꯒꯤ ꯋꯥꯔꯣꯜ ꯑꯩꯅ ꯅꯪꯕꯨ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯔꯣꯜ ꯅꯪꯕꯨ ꯈꯪꯃꯟꯕꯒꯤ ꯅꯄꯥꯎ ꯅꯐꯝꯗ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯧꯖꯕꯗ ꯈꯪꯕꯤꯗ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯖꯕꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯂꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯆꯟꯒꯤ ꯃꯐꯝꯗ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈ꯭ꯋꯥꯏꯗꯨꯗꯤ ꯅꯠꯇꯦ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯟꯊꯤ ꯊꯣꯛꯅ ꯐꯣꯡꯗꯣꯛꯄꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯀꯛ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯥꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯁꯥꯎꯒꯠꯂꯝꯕ ꯐꯤꯡꯒꯠꯂꯝꯕꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛꯈ꯭ರೆ ꯅꯤꯛꯈꯤꯕꯅꯤ ꯈꯣꯟꯖꯦꯜꯁꯨ ꯁꯣꯔ ꯄꯨꯝꯕꯁꯨ ꯐꯨꯡꯒꯠꯈꯤꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯆꯤꯝꯕꯥꯜꯃꯛꯇꯗꯒꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯕꯗ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯅꯩ ꯍꯟꯗꯣꯛꯅꯕꯁꯨ ꯇꯧꯗꯦ ꯂꯦꯡꯕꯁꯨ ꯇꯧꯗꯦ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯁꯥꯕ ꯃꯤꯇꯪꯒꯨꯝ ꯂꯦꯞꯂꯤ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯔꯕꯗ ꯏꯆꯟ ꯍꯥꯏꯔꯛꯏ ꯃꯤꯠꯐꯝ ꯍꯣꯡꯕ ꯇꯧꯗ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯦꯟꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯏꯆꯟꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯥꯗꯣꯛꯀꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯏꯍꯟꯅꯤꯡꯗꯕ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯈꯨꯗꯥꯡꯁꯤꯒꯤ ꯃꯄꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯄꯥꯏꯍꯟꯅꯤꯡꯗꯕ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯠꯇꯅ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯈꯨꯗꯥꯡꯁꯤꯕꯨ ꯊꯦꯡꯕ ꯁꯣꯛꯄ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯅꯤ ꯏꯆꯟꯁꯨ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯥ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯃꯁꯥ ꯅꯤꯛꯂꯦ ꯑꯗꯨꯅ ꯈꯣꯟꯖꯦꯜꯅꯤꯡꯂꯞ ꯇꯧꯅ ꯄꯦꯟꯗꯕ ꯈꯣꯟꯐꯝꯗ ꯅꯪꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯁꯨ ꯉꯝꯂꯣꯏꯗꯕ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯅꯤ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯈꯤꯗ꯭ꯔꯤ ꯂꯝꯂꯥꯟꯕꯤ ꯑꯃꯗ ꯀꯨꯟꯗꯣꯛ ꯍꯨꯛꯀꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯤꯕ ꯅꯪꯅ
ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯑꯩꯁꯤꯕꯨ ꯏꯁꯥꯒꯤ ꯃꯃꯜ ꯂꯩꯇꯕ ꯅꯨꯄꯤꯔꯣ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯪꯅ ꯁꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯩꯒꯤꯅꯣ ꯏꯆꯟꯅ ꯉꯥꯡꯂꯤꯕꯗꯣ ꯊꯑꯣꯏꯅ ꯇꯥꯗꯕꯒꯨꯝꯅ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯑꯗꯨꯗ ꯀꯩꯝꯇ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯂꯦꯞꯇ꯭ꯔꯕꯁꯨ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯤꯗꯨꯗꯤ ꯑꯩꯁꯦ ꯅꯪꯅ ꯀꯨꯟꯗꯣ ꯍꯨꯛꯀꯗꯕ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯣ ꯅꯠꯇꯦ ꯈꯪꯖꯤꯟꯕꯤꯌꯨ ꯑꯉꯥꯎꯕ ꯅꯪꯉꯣꯟꯗꯅꯤ ꯑꯩꯅ ꯀꯨꯟꯗꯣ ꯍꯨꯛꯀꯗꯕ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯁꯨ ꯅꯪꯅꯤ ꯅꯪ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯔꯣꯏ ꯍꯨꯛꯁꯨ ꯍꯨꯛꯑꯜꯂꯣꯏ ꯀꯩꯒꯨꯝꯕ ꯍꯨꯛꯀꯗꯕ ꯂꯩꯔꯕꯗꯤ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯉꯛꯁꯝ ꯌꯧꯗ꯭ꯔꯤꯉꯩ ꯏꯁꯥ ꯏꯇꯣꯝꯗ ꯑꯩꯒꯤ ꯉꯛꯁꯦ ꯀꯛꯊꯠꯆꯒꯅꯤ ꯈꯪꯉꯨ ꯑꯩꯒꯤ ꯉꯛꯁꯝꯒ ꯍꯛꯆꯥꯡꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯕꯗꯣ ꯅꯪ ꯅꯣꯛꯅ ꯅꯣꯛꯅ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ ꯏꯆꯟꯗꯨ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯏꯟꯊꯣꯛꯏ ꯁꯣꯔ ꯆꯥꯎꯔꯞ ꯍꯣꯜꯂꯤ ꯉꯥꯡꯂꯛꯏ ꯋꯥꯔꯧꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗ ꯑꯁꯨꯝꯅ ꯁꯨꯔ ꯅꯩꯗꯨꯅ ꯊꯝꯕꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯣꯠꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯣ ꯑꯩ ꯋꯥꯏ ꯁꯪ ꯑꯃꯨꯛꯇꯗꯤ ꯂꯩꯖꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯔꯅꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯃꯨꯛꯁꯨ ꯊꯠꯆꯤꯜꯂꯒ ꯃꯗꯨꯅ ꯅꯪ ꯑꯩꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯑꯁꯤꯕꯨ ꯌꯥꯝꯕꯨꯡꯅ ꯀꯩ ꯑꯣꯏꯅ ꯎꯕꯤꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯤꯔꯕꯅꯣ ꯑꯣ ꯃꯗꯨ ꯈꯪꯅꯤꯡꯉꯦ ꯅꯠꯇ꯭ꯔꯥ ꯇꯥꯛꯀꯅꯤ ꯍꯥꯏꯔꯒ ꯏꯆꯟꯒꯤ ꯅꯥꯛꯇ ꯁꯨꯝ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯏꯆꯟꯁꯨ ꯇꯨꯡ ꯁꯨꯝ ꯍꯜꯂꯤ ꯇꯨꯡ ꯇꯥꯅ ꯆꯠꯄꯗ ꯐꯛꯂꯥꯡꯗ ꯅꯪꯒꯜꯗꯣ ꯇꯞ ꯅꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯆꯟꯅ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯇꯥꯞ ꯆꯤꯡꯁꯤꯜꯂꯤ ꯏꯆꯟꯒꯤ ꯍꯛꯆꯥꯡꯗꯣ ꯐꯛꯂꯥꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤ ꯁꯥꯎꯅꯤꯡꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯆꯤꯝꯕꯥꯜꯗꯣ ꯏꯆꯟꯒꯤ ꯆꯤꯝꯕꯥꯜꯗ ꯅꯛꯁꯤꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯁꯨꯝ ꯑꯗꯨꯝꯅ ꯆꯤꯝꯕꯥꯜꯗ ꯅꯛꯁꯤꯜꯂꯛꯄꯗ ꯍꯛꯆꯥꯡꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯈ꯭ꯔꯕꯗ ꯆꯤꯝꯕꯥꯜꯗꯣ ꯆꯞꯁꯤꯟꯅꯗꯨꯅ ꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯏꯆꯟꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗ ꯃꯍꯥꯛꯀꯤ ꯆꯤꯝꯕꯥꯜꯅ ꯊꯦꯡꯕ ꯉꯝꯗ ꯃꯥꯏꯊꯣꯡꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯒ ꯃꯈꯨꯠꯇꯣ ꯐꯛꯂꯥꯡꯗ ꯁꯠ ꯐꯨꯖꯤꯜꯂꯤ ꯑꯗꯨꯒ ꯍꯟꯗꯣꯛꯂꯒ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯈꯤ ꯏꯆꯟꯁꯨ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯄꯦꯟꯗꯕ ꯃꯑꯣꯡꯗ ꯇꯨꯡ ꯑꯣꯟꯊꯣꯛ ꯂꯩꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯉꯥꯛꯁꯪ ꯉꯥꯡꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯟꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯅꯤꯡꯊꯧꯗꯣ ꯂꯥꯝꯃꯛꯏ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯄꯥꯏꯔꯝꯕꯅꯣ ꯈꯨꯗꯣꯞ ꯑꯃ ꯅꯝꯐꯨꯗ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯦ ꯏꯆꯟꯁꯨ ꯃꯨꯛꯆꯩ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅ ꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯅꯝꯐꯨꯗ ꯁꯤꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠ ꯃꯉꯥꯗꯣ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯌꯦꯡꯂꯒ ꯈꯨꯗꯣꯞꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯂꯧꯊꯣꯛꯀꯦ ꯈꯜꯂꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯖꯧ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯌꯥꯃꯨꯛ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯕꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯦꯟꯗꯕꯅ ꯀꯞꯂꯤ ꯋꯥꯍꯩ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯀꯞꯍꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯃꯉꯣꯟꯗ ꯋꯥꯍꯟꯈꯤꯕ ꯀꯞꯍꯟꯈꯤꯕꯒꯤ ꯂꯃꯟ ꯊꯧꯕꯒꯨꯝꯅ ꯊꯦꯝꯂꯨꯕꯁꯨ ꯇꯧꯗ ꯀꯜꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯛꯅꯔꯤꯕ ꯅꯨꯡꯁꯤꯒꯤ ꯂꯥꯟꯐꯝꯁꯦ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯗꯨꯛ ꯂꯥꯛꯊꯨꯅꯕ ꯍꯣꯠꯅꯕ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕꯅ ꯇꯧꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯍꯩꯅꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯑꯩ ꯅꯨꯡꯁꯤꯕꯁꯨ ꯄꯤꯔꯣꯏ ꯅꯨꯡꯁꯤꯕꯗꯕꯨ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯅꯤ ꯂꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯃꯤꯀꯨꯞꯁꯤꯗ ꯌꯦꯠꯄꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯅꯪ ꯅꯁꯥꯒꯤ ꯈꯟꯕ ꯃꯤꯁꯛꯅꯤ ꯅꯁꯥꯅ ꯊꯧꯅꯣꯟꯁꯤꯟꯈ꯭ꯔꯕ ꯅꯄꯥꯡꯒꯜ ꯀꯟꯕ ꯅꯪꯅ ꯍꯦꯜꯂꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯥꯍꯤꯡ ꯆꯥꯕ ꯑꯣꯟꯗꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯣ ꯅꯣꯡꯗꯥꯏ ꯀꯟꯅ ꯂꯥꯎꯗꯨꯅ ꯏꯆꯟꯕꯨ ꯁꯥꯄꯣꯛ ꯀꯟꯅ ꯊꯥꯔꯛꯏ ꯃꯃꯥꯏꯗ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯏꯆꯟꯗꯣ ꯆꯩꯅꯥ ꯈꯥꯡꯂꯤꯕ꯭ꯔꯥ ꯈꯖꯥꯏꯗ ꯃꯈꯨꯠ ꯊꯝꯂꯒ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯆꯦꯟꯊꯔꯤ ꯃꯤꯠꯌꯦꯡꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯕ ꯅꯨꯄꯥꯗꯣ ꯅꯥꯊꯩꯗꯨꯅ ꯂꯦꯞꯂꯤ ꯏꯆꯟꯒꯤ ꯋꯥꯍꯪꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡꯗꯣ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯏꯆꯟꯁꯨ ꯃꯆꯤꯟꯗꯨꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯅꯤꯡꯉꯕꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯐꯛꯂꯥꯡꯗ ꯃꯁꯤꯡ ꯈꯪꯗ ꯊꯥꯖꯤꯟꯖꯩ ꯃꯃꯥꯡꯊꯛꯇꯁꯨ ꯏꯆꯟꯕꯨ ꯑꯁꯨꯝꯅ ꯈꯨꯠ ꯊꯥꯈ꯭ꯔꯕꯅꯤ ꯏꯆꯟꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯑꯗꯨꯗꯒꯤ తాꯗ ꯃꯥꯁꯨ ꯆꯩꯅꯥ ꯈꯥꯡꯍꯧꯔꯤ ꯀꯞꯇꯨꯅ ꯀꯨꯝꯊꯔꯛꯄꯗ ꯁꯅꯥꯊꯣꯏꯒꯤ ꯏꯅꯥꯎꯕꯒꯗꯣ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯩ ꯄꯥꯈꯠꯄꯁꯨ ꯄꯣꯛꯏ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯃꯐꯤꯁꯨ ꯍꯣꯡꯂꯝꯃꯤ ꯁꯅꯥꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯌꯥꯝꯕꯨꯡ ꯍꯟꯅ ꯀꯩ ꯇꯧꯔꯛꯏ ꯏꯅꯥꯎꯕꯅ ꯏꯆꯟ ꯌꯥꯝꯕꯨꯡꯒ ꯈꯠꯅꯕ꯭ꯔꯥ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏ ꯑꯅꯤꯗꯨꯅ ꯍꯪꯂꯤꯕꯗꯣ ꯈꯨꯝꯂꯝꯕ ꯇꯧꯗ ꯏꯆꯟꯗꯣ ꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯏꯆꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯏꯅꯥꯎꯕꯗꯣ ꯃꯐꯠꯇ ꯐꯤꯡꯒꯠꯀꯦ ꯇꯧꯏ
ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁꯦ ꯏ ꯍꯥꯏꯒꯠꯇꯅꯀꯣ ꯉꯁꯤ ꯏꯌꯥꯝꯕꯅ ꯅꯠꯂꯝꯗ꯭ꯔꯗꯤꯀꯣ ꯍꯥꯏꯁꯤꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯊꯦꯡꯉꯦ ꯁꯅꯥꯊꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯤ ꯑꯅꯤꯗꯨꯅ ꯆꯠꯂꯤꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯁꯅꯥꯊꯣꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯔꯤꯄꯣꯔꯠ ꯌꯦꯡꯕꯅꯤ ꯃꯈꯣꯏꯅꯤꯅ ꯄꯨꯔꯛꯄ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯤꯄꯣꯔꯠ ꯑꯗꯣ ꯅꯨꯡꯁꯤꯅ ꯀꯨꯞꯊꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯕ ꯁꯛꯐꯝꯗ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯅꯣꯏ ꯔꯤꯄꯣꯔꯠꯁꯦ ꯌꯦꯡꯂꯛꯇ꯭ꯔꯤꯕꯣ ꯏꯅꯥꯎꯕꯅ ꯌꯦꯡꯂꯛꯇꯦꯗ ꯀꯥꯏꯗꯩꯅꯣ ꯈꯣꯏꯗꯧ ꯑꯔꯣꯏꯕꯤꯅꯤ ꯁꯥꯎꯒꯠꯂ ꯂꯥꯛꯏꯁꯦ ꯍꯣ ꯁꯥꯎꯒꯠꯂꯨꯅꯣ ꯑꯃꯨꯛꯇ ꯑꯅꯤꯅꯤ ꯅꯣꯏꯅꯤꯅ ꯐꯪꯗꯣꯏꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯦꯡꯅꯩ ꯑꯗꯨꯒ ꯅꯨꯡꯁꯤꯗ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯛꯏ ꯐꯩꯕꯣ ꯅꯨꯡꯁꯤ ꯅꯣꯛꯂꯒ ꯍꯣꯏ ꯃꯥꯅꯤ ꯏꯅꯥꯎꯕꯗꯤ ꯍꯔꯥꯎꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ ꯁꯅꯥꯊꯣꯏꯅ ꯏꯅꯥꯎꯕꯗ ꯑꯣꯏꯅꯅ ꯈꯨꯄꯥꯛꯅ ꯊꯥꯕꯣꯏ ꯀꯩꯕꯣꯏ ꯑꯁ ꯌꯥꯝꯕꯨꯡꯆꯥ ꯍꯥꯎ ꯑꯃꯨꯛꯇꯒ ꯈꯨꯝꯒꯦ ꯍꯥꯎ ꯂꯩꯔꯝꯃꯨ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯃꯃꯥꯗꯁꯨ ꯑꯇꯩꯗꯁꯨ ꯑꯩ ꯄꯥꯎ ꯄꯤꯕ ꯌꯥꯕꯈꯩ ꯄꯤꯔꯨꯈꯤꯒꯦ ꯉꯥꯏꯈꯣꯗꯥ ꯑꯩ ꯏꯀꯥꯏꯌꯦꯕ ꯍꯩ ꯀꯩꯒꯤ ꯏꯀꯥꯏꯕꯅꯣ ꯂꯩꯔꯝꯃꯨ ꯌꯥꯔꯒꯗꯤ ꯑꯩꯗꯤ ISTVꯗ ꯊꯥꯗꯣꯛꯁꯤꯔꯅ ꯈꯜꯂꯒ ꯂꯩꯔꯝꯃꯨ ꯏꯃꯥ ꯏꯄꯦꯝꯃ ꯅꯨꯡꯉꯥꯏꯔꯦꯗ ꯍꯩ ꯑꯃꯨꯛꯇ ꯏꯆꯥꯅꯤ ꯀꯨꯝꯍꯩ ꯇꯥꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯌꯥꯝꯕꯨꯡꯆꯥ ꯑꯌꯥ ꯌꯥꯝꯕꯨꯡꯆꯥꯎ ꯏꯅꯥꯎꯕꯅ ꯏꯂꯥꯡ ꯂꯥꯡꯅ ꯊꯣꯛꯂꯤꯕꯗꯣ ꯇꯧꯍꯟꯅꯤꯡꯗꯕꯩ ꯈꯥꯝꯅꯤꯡꯅ ꯂꯩꯁꯤꯜꯂꯛꯄꯗ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯁꯥꯎꯕꯗ ꯃꯉꯣꯟꯗ ꯃꯇꯥꯔꯣꯏꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯤ ꯀꯩꯅꯣ ꯅꯪ ꯅꯌꯥ ꯍꯤꯒꯠꯂꯤꯗꯣ ꯍꯣ ꯍꯔꯥꯎꯔꯤꯕ ꯈꯪꯉꯕꯣ ꯇꯥꯅꯤꯡꯗꯦ ꯅꯣꯏ ꯑꯝꯇ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯐꯥꯎꯕ ꯀꯤꯖ ꯂꯩꯔꯤꯉꯩꯁꯤꯗ ꯑꯅꯤ ꯄꯣꯛꯄ ꯀꯥꯏ ꯉꯝꯃꯔꯣꯏ ꯑꯩ ꯏꯆꯥꯒ ꯎꯖꯅꯤꯡꯗ꯭ꯔꯦ ꯋꯥꯍꯩꯁꯤꯗ ꯅꯨꯡꯁꯤꯅ ꯃꯇꯥꯕꯨ ꯆꯦꯠꯍꯜꯂꯤ ꯀꯩꯅꯣꯍꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯑꯣ ꯍꯥꯏꯍꯩꯗ꯭ꯔꯁꯨꯅꯦ ꯇꯁꯦꯡꯅ ꯑꯩ ꯀꯤꯖꯩꯌꯦꯕ ꯅꯨꯄꯤ ꯑꯃ ꯂꯧꯊꯣꯛꯄ ꯌꯥꯔꯗꯤ ꯂꯧꯊꯣꯛꯁꯤꯕ ꯍꯩꯃ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯉꯥꯎꯔꯕꯣ ꯅꯆꯥꯗꯣ ꯄꯣꯛꯄ ꯀꯤꯔꯗꯤ ꯀꯩꯗꯧꯅ ꯌꯨꯝ ꯄꯥꯜꯂꯤꯅꯣ ꯄꯥꯜꯂꯨꯅꯨ ꯌꯥꯗ꯭ꯔꯣ ꯁꯅꯥꯊꯣꯏ ꯄꯦꯔꯤ ꯇꯧꯔꯦ ꯌꯥꯗꯕꯩ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯤꯕ ꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯝꯃꯒ ꯃꯤ ꯃꯀꯥꯗ ꯂꯩꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯑꯣꯏꯅ ꯑꯉꯥꯡ ꯑꯅꯤꯁꯨ ꯄꯣꯛꯇꯣꯔꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯃꯗꯨꯅꯤ ꯃꯐꯝ ꯑꯅꯤꯗ ꯍꯣꯡꯗꯅ ꯍꯤꯡꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯅꯨꯄꯤꯁꯦ ꯂꯥꯏꯕꯛ ꯐꯔꯤꯅꯤ ꯃꯐꯝ ꯑꯃꯠꯇꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯗꯤ ꯇꯜꯂꯛꯏꯗꯨꯅꯤ ꯇꯜꯂꯛꯄꯗꯩ ꯀꯣꯏꯕ ꯆꯠꯅꯔꯤꯗꯣ ꯅꯨꯄꯤꯒꯤꯗꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯄ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯤꯡꯉꯝꯃꯄꯣ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯌꯦ ꯅꯪꯒ ꯑꯩꯒ ꯑꯉꯥꯡ ꯄꯣꯛꯑꯝꯗꯥꯏꯗ ꯑꯣꯟꯊꯣꯛꯅꯕ ꯌꯥꯔꯗꯤ ꯐꯗꯧꯕ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯖꯔꯣꯏꯅ ꯂꯩꯖꯕꯅꯦꯕ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯗꯅ ꯍꯣꯡꯕꯤꯔꯤꯅꯤ ꯅꯣꯛꯂꯦ ꯅꯨꯡꯁꯤꯗꯣ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ ꯍꯤꯗꯥꯛ ꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯅꯥꯊꯣꯏꯗꯣ ꯅꯨꯡꯁꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯦ ꯄꯣꯛꯄꯗꯤ ꯅꯪꯅ ꯄꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯕꯨꯛꯇ yauraga pokpana ina poktoiba as aina haibade adu natiye ho poktoini nangi na cha ani do aina hana pamba tare dana mama sakta siga kumhai nungai ni nangna law khong badane hospital pokhaiber khangpote phagi de Sanathoi do kapak kadore karan gangnu ba ai le sabi oijar madi phadokni taning ne nawa tardi hatok pikhrani na aduna bo aisu ta jingi da hairisini nupani na madi kesum phoramoi harauram gani leiduise kaigino khangdeba aina su yam kirise medium ta ki da sala Sanathoi na ngagliba singdo nungsi adum ta thokle kizabadagi ngangjari khandokle mataroi oibagi nganglibani atopo oiramnadi ngangloi thina nganglamdawni mayum pani di khanglaga macha pokpana kiba sidagi hinba taba ngamdaba ngaktani thadarakadaba taba haiba ngamba nate numit sigi numidangni inawba Sanathoi anigi pauna harauba khara makhai leirabaso nongdairembagi matauda harauba sumaka phongdokpa ngamnadre Paglangda mathong maram khangda prison kiba makutuso ngaksanga khale aduna ice thombiri tayalna nongdairem babu tayalna angang masa sena bugumda senaduna talakpani ngasi su senari makhata na tayalna nongdairem ba yawda hingkiba ngamkini adubu nongdairem bade tayal yawda hingba ngamloi maruf anigi manaba mayam ama leirabaso khenaba ama makhakti leiri madudi nongdaina lanthokpa yadaba ngamkhai manungde hingba aduga tayalna thingba panba yawda hingba masini tayalna kay haina krage khara launa kiba mali inawuna tammi ichandu kappa sakhi haine khara launa kre khara danate hatpa phau yawna ngangna kre aina mabu nungsi phongdok lubase mafang cha khidre mana ibo
ꯃꯥꯒꯤ ꯍꯛꯆꯥꯡ ꯇꯧꯕ ꯃꯤꯍꯧꯕ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯑꯩꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯒ ꯃꯥꯒꯤ ꯊꯣꯠꯂꯕꯤ ꯆꯤꯝꯕꯥꯜꯗꯩ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯄꯗꯣ ꯐꯥꯊꯕ ꯉꯝꯍꯧꯗꯕꯩ ꯊꯣꯠꯂꯕꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯗꯨꯅꯁꯨ ꯊꯥꯕꯤꯈ꯭ꯔꯦ꯫ ꯊꯣꯝꯂꯤꯕ ꯑꯥꯏꯁꯇꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯩ ꯑꯗꯨꯒ ꯇꯌꯥꯜꯅ "ꯑꯣꯟꯊꯣꯛꯄ ꯅꯨꯄꯥꯅꯤꯗ ꯏꯕꯣ, ꯅꯪꯁꯦ ꯐꯣꯡꯗꯣꯛꯈ꯭ꯔꯁꯨ ꯂꯥꯟ ꯇꯧꯕ, ꯐꯣꯡꯗꯣꯛꯇ꯭ꯔꯁꯨ ꯂꯥꯟ ꯇꯧꯕ, ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯄꯗꯩ ꯃꯉꯛꯇꯨ ꯇꯤꯟꯈꯠꯂꯤ ꯑꯗꯨꯒ ꯈꯗꯥꯡ ꯏꯟꯗꯨꯅ ꯍꯪꯉꯤ, "ꯀꯩꯗꯧꯔꯤꯅꯣ ꯑꯥꯗꯩꯁꯦ?" ꯇꯌꯥꯜꯅ ꯈꯗꯥꯡ ꯏꯜꯂꯤꯕꯗꯨꯗ ꯅꯣꯡꯗꯥꯔꯦꯝꯕꯗꯣ ꯌꯦꯡꯉꯤ, ꯎꯔꯦ ꯃꯥꯁꯨ ꯈꯨꯗꯣꯞ ꯍꯥꯞꯂꯛꯈꯤꯕ ꯕꯣꯛꯁꯇꯣ ꯃꯌꯥ ꯀꯥꯊꯣꯛꯂ ꯂꯩꯔꯤꯕꯗꯣ꯫ "ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ, ꯈꯨꯗꯣꯞꯅ ꯀꯥꯏꯗ ꯊꯝꯈ꯭ꯔꯕ?" ꯃꯉꯣꯟꯗ ꯁꯤꯈ꯭ꯔꯦ꯫ ꯇꯌꯥꯜ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯛꯂꯤ꯫ "ꯀꯔꯤꯕ? ꯍꯌꯦꯡ ꯋꯥꯔꯣꯏꯄꯣꯠꯀꯤꯗꯨ ꯅꯠꯇ꯭ꯔꯣ?" ꯅꯣꯡꯗꯥꯔꯦꯝꯕ ꯍꯣꯏ ꯍꯥꯏꯕꯒꯨ ꯃꯉꯛ ꯅꯣꯝꯃꯤ꯫ ꯇꯌꯥꯜ ꯃꯊꯥ ꯁꯥꯅ ꯂꯨꯃꯥꯡꯒꯤ ꯁꯥꯏꯗꯣ ꯈꯣꯝꯒꯠꯂꯤ꯫ "ꯍꯌꯦꯡꯅ ꯀꯥꯏꯗꯩ ꯁꯤꯗꯣꯏꯕ?" "ꯁꯤꯔꯣꯏ, ꯀꯩꯗꯧ ꯁꯤꯗꯣꯔꯤꯒꯦ? ꯈꯨꯗꯣꯞ ꯌꯥꯎꯗꯕꯤ ꯆꯠꯇꯣꯏꯅꯤ." "ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯦ? ꯅꯪꯅ ꯍꯌꯦꯡ ꯏꯔꯥꯡ ꯁꯥꯒꯠꯇꯧ ꯂꯩꯔꯝꯅꯤꯅ ꯑꯩꯁꯨ ꯏꯃꯥꯁꯤꯗ ꯏꯆꯟꯒ ꯅꯪꯒꯒꯤ ꯎꯝꯈꯠꯅꯔꯤꯕꯁꯦ ꯍꯥꯏꯗꯣꯛꯂꯒꯦ." ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ, ꯃꯗꯨꯗ ꯅꯣꯡꯗꯥꯔꯦꯝꯕꯅ ꯇꯌꯥꯜꯕꯨ ꯐꯥꯏ꯫ "ꯇꯌꯥꯜ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯑꯩꯅ ꯈꯨꯗꯣꯞ ꯑꯃ ꯂꯩꯔꯦ. ꯏꯃꯥꯅ ꯃꯃꯧꯒꯤꯗꯃꯛ ꯁꯥꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛꯇꯨꯗꯤ ꯇꯁꯦꯡꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯁꯤꯕꯤꯈꯤꯕꯅꯤ. ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ. ꯑꯩꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯣ ꯏꯆꯟꯅꯤ. ꯑꯇꯩ ꯀꯅꯥꯒꯁꯨ ꯑꯩ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯣꯏ. ꯃꯍꯥꯛ ꯃꯁꯥꯗꯁꯨ ꯈꯪꯍꯟꯈ꯭ꯔꯕꯅꯤ. ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ." ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖ ꯀꯨꯁꯨꯝꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯑꯃꯠꯇ ꯆꯤꯊꯗ ꯇꯥꯍꯧꯔꯦ꯫ ꯁꯥꯎꯔꯕ ꯇꯧꯗꯦ ꯀꯨꯁꯨꯝꯗꯣ, ꯅꯣꯛꯃꯤ ꯇꯧꯏ꯫ ꯋꯥꯔꯣꯏꯄꯣꯠꯀꯤꯅꯤ ꯍꯥꯏꯅ ꯃꯆꯥꯗ ꯁꯤꯟꯅꯈꯤꯕꯅꯤ ꯈꯨꯗꯣꯞꯇꯣ꯫ ꯑꯗꯨꯝꯅ ꯃꯆꯥꯅ ꯇꯧꯈꯤꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯉꯤ, ꯈꯪꯗꯕ ꯅꯠꯈꯤꯗꯦ꯫ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕ ꯅꯨꯄꯤꯅꯤ ꯀꯨꯁꯨꯝ ꯁꯤꯖ꯫ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯤ ꯊꯃꯣꯏꯗ ꯂꯩꯍꯟꯕꯅꯤ, ꯆꯤꯝꯕꯥꯜꯗ ꯁꯨꯛꯌꯧ ꯌꯧꯍꯟꯗꯕꯅꯤ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯍꯟꯖꯤꯜꯂꯒ ꯐꯝꯃꯤ꯫ ꯃꯥꯏꯊꯣꯡꯗ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯄꯥꯛ ꯆꯥꯎꯅ ꯊꯦꯠꯂꯤꯕ ꯃꯍꯥꯛꯀꯤ ꯁꯅꯥꯈ꯭ꯌꯥ ꯁꯅꯥꯖꯥꯎꯕꯒꯤ ꯁꯛꯇꯝꯗꯅꯤ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯤꯕ꯫ ꯁꯅꯥꯈ꯭ꯌꯥ ꯍꯥꯏꯅꯁꯨ ꯀꯧꯔꯨꯗ꯭ꯔꯦ, ꯄꯦꯟꯗꯕ ꯀꯌా ꯋꯥꯀꯠꯄꯁꯨ ꯇꯧꯔꯨꯗꯦ꯫ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ? ꯀꯨꯁꯨꯝꯒꯤ ꯃꯕꯨꯛꯇ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠꯄꯨ ꯌꯧꯍꯟꯅꯤꯡꯗ꯭ꯔꯤꯕꯔꯥ? ꯅꯣꯡꯗꯥꯔꯦꯝꯕꯒ ꯁꯪꯒꯠꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯏꯆꯟꯁꯨ ꯌꯧꯔꯕꯗ ꯑꯅꯥꯕ ꯍꯧꯔꯦ꯫ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯣꯡꯗꯥꯔꯦꯝꯕ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯤꯡꯉꯥꯏ ꯇꯧꯕ꯫ ꯃꯃꯥ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃ ꯑꯍꯨꯝꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗ ꯊꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯀꯟ ꯑꯔꯤꯡꯁꯤꯡꯗꯨꯅ ꯁ꯭ꯔꯨ ꯅꯩꯔꯤꯕꯁꯦ ꯏꯆꯟ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ ꯍꯥꯏꯗꯣꯛꯇꯅ ꯃꯥꯟꯅꯔꯨꯕ ꯇꯧꯗ ꯃꯗꯣꯝ ꯈꯥꯡꯂꯤ꯫ ꯉꯁꯤꯁꯨ ꯅꯣꯡꯗꯥꯔꯦꯝꯕꯅ ꯃꯐꯝꯗ ꯎꯠꯂꯛꯂꯤꯕ ꯃꯇꯧ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯇꯁꯦꯡꯅ ꯁꯣꯛꯄꯅꯤ꯫ ꯑꯁꯣꯛꯄ ꯊꯃꯣꯏꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯄꯗ ꯃꯁꯥ ꯄꯨꯝꯕ ꯂꯦꯛꯊꯈꯤꯕꯗꯒꯤ ꯍꯟꯒꯠꯄ ꯉꯝꯗꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯄꯥꯔꯤꯗꯣ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯏꯆꯟꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯆꯜꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯤ ꯄꯥꯔꯤꯅ꯫ ꯅꯣꯡꯗꯥꯔꯦꯝꯕꯒꯤ ꯃꯑꯣꯡ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯃꯆꯟꯕꯨ ꯄꯥꯝꯃꯤ ꯈꯪꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯐꯅ ꯂꯩꯊꯣꯛꯇꯨꯅ ꯏꯆꯟꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯦꯜꯂꯕꯁꯨ ꯅꯣꯡꯗꯥꯔꯦꯝꯕꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯃꯆꯜꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯣ ꯐꯪꯅꯕ ꯍꯣꯠꯅꯔꯛꯂꯝꯒꯅꯤ꯫ ꯈꯟꯕ ꯌꯥꯕ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯑꯌꯤꯡꯕꯤ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯁꯝꯂꯥꯡ ꯈꯔ ꯆꯥꯏꯊꯣꯛꯂꯤꯕꯗꯣ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯁꯦꯝꯂꯒ ꯁꯣꯟꯖꯩ꯫ "ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯏ꯫ ꯀꯔꯤ ꯊꯦꯡꯅꯔꯛꯂꯕꯅꯣ ꯈꯪꯗꯦ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ ꯇꯧꯔꯤꯕꯁꯦ." ꯄꯥꯔꯤꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯌꯦꯡꯉꯣꯏ, ꯅꯪꯁꯨ ꯇꯨꯝꯊꯣꯛꯂꯨꯔꯣ, ꯊꯦꯡꯂꯅꯤ꯫ ꯏꯃꯧꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯅꯤ꯫ ꯅꯆꯜꯁꯨ ꯇꯨꯝꯖꯔꯁꯅꯨ꯫ ꯀꯥꯡꯈꯜ ꯊꯥꯕꯤꯔꯝꯂꯒꯅꯦ ꯏꯃꯥꯁꯨ ꯇꯨꯝꯂꯨꯔꯒꯦ." "ꯍꯣꯏ ꯏꯃꯥ, ꯍꯌꯦꯡ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯃꯥꯕꯨ?" "ꯆꯠꯀꯅꯤꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯊꯕꯛ ꯑꯔꯨꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯁꯣꯜꯂꯝꯕꯅꯤ꯫ ꯊꯕꯛꯁꯤꯗ ꯇꯣꯛꯂꯣ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯇꯧꯖꯁꯅꯨꯗ ꯑꯗꯨꯝ꯫ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯇꯣꯛꯈ꯭ꯔꯗꯧꯅꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯁꯥꯅ ꯄꯥꯝꯕꯗꯣ ꯈꯔꯁꯨ ꯇꯧꯖꯁꯅꯨ." ꯏꯃꯥꯅꯁꯨꯅꯦ ꯏꯃꯧꯒ ꯅꯪꯒꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯀꯟꯅ ꯍꯦꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯏꯆꯜꯗꯤ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯧꯔꯤ꯫ ꯃꯃꯥꯅ ꯀꯥꯡꯈꯜ ꯊꯥꯕꯤꯔꯝꯕꯗꯒꯤ ꯍꯦꯜꯂꯦ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯕꯁꯨ ꯅꯣꯡꯗꯥꯔꯦꯝꯕꯗꯤ ꯃꯤꯠ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯟꯕ ꯉꯝꯗ ꯁꯣꯐꯥꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯤ꯫ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯈꯨꯗꯧ ꯕꯣꯛꯁꯇꯨꯁꯨ ꯂꯧꯈꯠꯂꯨꯕ ꯇꯧꯗꯦ꯫ ꯊꯔꯣ ꯑꯗꯨꯝ ꯑꯣꯜꯍꯜꯂꯒ ꯊꯝꯃꯤ꯫ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂ ꯐꯝꯃꯤ꯫
ꯕꯣꯛꯁ ꯑꯗꯨꯕꯨꯁꯨ ꯆꯥꯗꯧꯈꯩ ꯌꯦꯡꯂꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯩ ꯀꯟꯊꯤ ꯊꯣꯛꯅ ꯑꯁꯥꯎꯕ ꯐꯨꯗꯣꯛꯂꯒ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯣ ꯕꯣꯛꯁꯇꯨꯁꯨ ꯁꯨꯔ ꯅꯩꯊꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯛꯅ ꯀꯥꯎꯊꯣꯛꯏ꯫ ꯃꯔꯥ ꯂꯩꯖꯗꯕ ꯕꯣꯛꯁ ꯑꯗꯣ ꯐꯛꯂꯥꯡꯗ ꯄꯥꯜꯂꯨꯔꯒ ꯍꯟꯗꯣꯔꯛꯇꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯥꯎꯊꯣꯛꯈꯤꯕ ꯄꯣꯠꯁꯛꯇꯨꯅ ꯃꯅꯥꯛꯇ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯡꯗ ꯇꯥꯔꯕꯗ ꯑꯁꯥꯎꯕꯗꯣ ꯁꯔꯨꯛ 2 ꯍꯦꯟꯒꯠꯂꯛꯂꯦ꯫ ꯕꯣꯛꯁ ꯃꯆꯥꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯕꯦꯜꯀꯅꯤꯗ ꯊꯣꯔꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯕꯣꯛꯁ ꯑꯗꯨꯕꯨ ꯂꯪꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯐꯤꯕꯤ ꯍꯣꯜꯂꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯐꯝꯊꯩ ꯁꯣꯐꯥꯗ ꯃꯈꯨꯠ ꯃꯁꯥꯗꯣ ꯊꯦꯛ ꯊꯦꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯇꯣꯝꯇ ꯊꯦꯡꯅꯔꯤꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟꯗꯨꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯆꯥꯛꯂꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠ ꯃꯈꯩ ꯆꯈꯥꯏꯕ ꯌꯥꯕ ꯆꯈꯥꯏ꯫ ꯆꯈꯥꯏꯕ ꯈꯛꯅ ꯄꯦꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯈꯣꯝꯖꯤꯜꯂꯒ ꯑꯃꯨꯛꯁꯨ ꯃꯈꯣꯡꯅ ꯄꯣꯞ ꯄꯣꯞ ꯀꯥꯎꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯀꯥꯎꯕꯗ ꯈꯣꯡꯐꯝ ꯁꯣꯏꯕꯗꯒꯤ ꯅꯥꯟꯊꯨꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯨꯊꯕꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯨꯠ 2 ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯑꯉꯥꯎꯕ ꯄꯥꯈꯪꯗꯣ ꯋꯥꯔꯛꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯥꯅ ꯆꯩꯈꯥꯏꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯝꯊꯈ꯭ꯔꯦ꯫ ꯄꯥꯈꯪ ꯃꯥꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅꯣ? ꯑꯍꯤꯡ ꯑꯁꯤ ꯂꯣꯏꯔꯛꯇꯨꯅ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯒꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯌꯧꯍꯟꯅꯤꯡꯗꯦ ꯂꯥꯛꯍꯟꯅꯤꯡꯗꯦ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠ ꯃꯥꯕꯨ꯫ ꯍꯦꯟꯊꯣꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯁꯣꯛꯂꯨꯕꯗꯤ ꯍꯥꯏꯔꯨꯅꯨ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯨꯗꯦ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯃꯤꯠꯃꯥꯡꯗ ꯂꯦꯞꯍꯟꯅꯤꯡꯗꯦ꯫ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯣꯡꯗꯣꯛꯂꯕ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯂꯩꯇ꯭ꯔꯦ ꯄꯥꯈꯪ ꯃꯥꯒꯤ ꯃꯐꯝꯗꯗꯤ꯫